ꯄꯤꯁꯨꯝ ꯊꯣꯡꯗ ꯊꯥꯡꯃꯣꯏꯒꯤꯗ ꯃꯥꯏꯗ ꯐꯖꯕꯅꯦ ꯆꯥꯎꯔꯒ ꯁꯦꯡꯉ ꯆꯥꯕꯗ ꯔꯦꯗꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯣ ꯔꯦꯗꯤ ꯑꯣꯏꯕꯅꯦ ꯃꯉꯣꯟꯗꯩ ꯂꯧꯔꯁꯤ ꯑꯗꯨꯒ ꯈꯥꯡ ꯑꯃ ꯋꯥꯏꯗꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯈꯥꯡꯗꯣ ꯀꯦꯖꯤ 35ꯀꯤ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯄꯨꯔꯗꯤ ꯒꯥꯔꯤꯁꯦ ꯍꯥꯞꯆꯜꯂꯔꯣꯏꯅ ꯇꯧꯔꯤ ꯆꯥꯛ ꯂꯧꯒꯗꯕ ꯂꯩꯔꯤ ꯆꯥꯛ ꯂꯧꯗ꯭ꯔꯤꯀꯣ ꯆꯥꯛꯇꯤ ꯂꯧꯔꯨꯔꯁꯤ ꯆꯥꯛ ꯊꯥꯔꯛꯀꯦ ꯁꯤ ꯂꯧꯔꯁꯤꯔꯣ ꯁꯤ ꯂꯧꯗꯣꯏꯅꯤ ꯈꯥꯡꯃꯨ ꯅꯥꯀꯟꯗ ꯌꯥꯝꯅ ꯁꯤꯠ ꯍꯥꯏꯔꯒ ꯁꯗꯟ ꯁꯦꯜꯁ ꯑꯃ ꯇꯧꯗꯣꯔꯦ ꯃꯥꯅ सदन सेल जाए सदन सेल संगे सदन सेल्स है मयामगी ꯑꯗꯨꯝ ꯂꯧꯔꯅꯤ ꯑꯩꯈꯣꯏꯅ ꯃꯆꯜꯗꯣ ꯐꯦꯛꯇꯔꯤꯗꯒꯤ ꯑꯣꯀꯦ ꯁꯣ ꯍꯧꯖꯤꯛ ꯌꯦꯟ ꯂꯧꯔꯨꯔꯦ ꯌꯦꯟ ꯂꯧꯔꯒ ꯆꯥꯛꯀꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯂꯧꯔꯅꯦꯕꯀꯣ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃ ꯂꯧꯔꯅꯤ ꯃꯥ ꯂꯧꯔꯒ ꯀꯣꯛ ꯑꯣꯏꯍꯟꯗꯣꯏꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯁꯦ ꯃꯥ ꯂꯧꯔꯅꯤ ꯑꯗꯨꯒ ꯃꯆꯜ ꯀꯩꯀꯥ ꯂꯧꯔꯒ ꯂꯣꯏꯔꯦ ꯗꯦꯟ ꯈꯥꯡꯁꯦ ꯃꯣꯏ ꯑꯥꯗ ꯒꯤꯃꯤꯃꯣꯒꯤꯗꯨꯅꯦꯕ ꯑꯗꯨꯅ 5 kgꯒꯤꯗꯤ ꯆꯟꯒꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯗꯣ ꯑꯦꯔꯥꯎꯟ 15 kg ꯃꯨꯛ ꯊꯣꯡꯗꯣꯏꯅꯤꯅ ꯈꯥꯡ ꯑꯃ ꯋꯥꯏꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛꯁꯦ ꯕꯣꯜ ꯍꯥꯟꯅ सानरꯅꯤ ꯕꯣꯜꯁꯦ ꯄꯨꯡ 5ꯗꯒꯤ ꯕꯨꯀꯤꯡ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯕꯣꯜ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯍꯥꯎꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯦꯝꯕꯔ ꯄꯨꯂꯞꯄꯨꯗꯤ ꯁꯨꯗ꯭ꯔꯦ ꯑꯩꯈꯣꯏ 30 ꯃꯨꯛ ꯍꯥꯏꯇꯥꯔꯦ ꯄꯨꯜꯂꯒꯗꯤ 200 ꯍꯦꯜꯂꯦꯕꯀꯣ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯑꯒꯦ ꯃꯊꯪ ꯑꯁꯤ ꯊꯣꯡꯁꯤꯗ ꯍꯥꯏꯒꯠꯀꯣ ꯀꯩꯅꯣ ꯑꯅꯟꯒ ꯃꯍꯦꯁꯀꯅ ꯈꯥꯡꯒꯤ ꯋꯥꯔꯤ ꯃꯣꯏ ꯇꯧꯔ ꯂꯥꯛꯑꯅꯤ ꯈꯥꯡꯗꯤ ꯈꯥꯕꯩ ꯀꯥꯎꯅꯤꯀꯣ हाइगबो खांगे ꯈꯥꯡꯒ ꯆꯥꯛꯀ ꯃꯣꯏ ꯅꯤꯡꯒꯁꯤ ꯂꯥꯛꯑꯅꯤ खावे आलेंगनी केनो जिंजर गार्लिक पेस्ट लगोद्रो लोगुम से हाथो इदु सिमा हापमने हाय होरेन चा हाय ता हा माय पाम से गिटार पेपर प्लेट नीने थी तुम वाले मत चासलोमी अस ये मुनी मा सिंग कासलो लेरेको मोय गिमिमोगी चंगबमसे अदुम याबने मनुंगसे चावरगा अदुम मोयगी टर्फ हाइगद्रा अदुसु अदुम सानब नुंगाइबनेबको तंग जरागी सोम चंगने सोमदा तौजल ले थबाक दालगा अंत लेनो जिंगे पोरी लेना गइया em dâu đây xí xí u lô lao xí xí lấy nè cái nồi đó mấy em hồi ngày xí của nè sau rồi ní thôi media cái này xôm đã
Tôm đi sẽ tới đây chứ. Lo hòn này bro. Không tua cái nào. Hay bên nó chọn. Ok, mẹ hꯧꯖꯤꯛ play hꯧꯔꯦ ꯁꯣꯝꯗ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯔꯤ playꯁꯦ ꯃꯊꯪ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ Okay, so kanna hꯧꯖꯤꯛ ꯁꯣꯝꯗ ꯂꯥꯛꯏ ꯆꯦꯟꯈꯠꯂꯣ hꯧꯖꯤꯛ ꯀꯟꯅ play ꯑꯅꯤꯁꯦ ꯇꯧꯅꯔꯤ ꯑꯩꯈꯣꯏ Trade House member ꯀꯥꯡꯕꯨꯒꯤ Okay, ꯃꯍꯦꯁ ꯀꯟꯅ keeper ꯁꯥꯔꯤ ꯑꯅꯟꯅ ꯍꯧꯖꯤꯛ ꯕꯣꯜꯁꯦ ꯀꯟꯅ ꯀꯥꯎꯈꯠꯂꯛꯏ ꯍꯧꯖꯤꯛ Okay, ꯆꯦꯟꯖꯜꯂꯣ pass Okay, nice ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ next playꯒꯤ ꯉꯥꯏꯗꯨꯅ ꯀꯟꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ Mentor kangku pokre. Nâng có lên đây nè. Kia rồi bỏ. Anh lấy tiền bị thua mẹ. Ala. Tao rồi. Anh ngắt có thật gì. Mới anh tên này. Nói. Anh là goal thật tốt view ngoài thật. Mà thanh người chặt là anh là. Lui tới bốc sân này rồi em đây. Qua đây. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯟꯅꯔꯛꯄꯁꯤꯗ ꯀꯩ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯕꯣꯜ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯕꯣꯜ ꯌꯥꯝ ꯊꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔ Trade House memberꯅꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯉꯁꯤ ꯕꯣꯜꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯈꯣꯏ ꯆꯦꯜꯂꯨꯗꯕꯩꯀꯣ ꯁꯣꯔꯒ ꯄꯠ ꯇꯠꯂꯒ ꯃꯌꯥꯝ ꯁꯥꯟꯅꯕꯁꯦ ꯅꯨꯡꯉꯥꯏ Okay ꯃꯊꯪ ꯂꯥꯛꯑꯒꯦ ꯆꯪꯕꯤꯔꯣ ꯅꯦꯛꯁꯇ ꯑꯅꯤꯃꯨꯛ ꯌꯧꯔꯛꯑꯦ ꯕꯣꯜ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒꯤ man of the match ꯃꯥꯟ ꯇꯥꯒ꯭ꯔꯦ ꯑꯝꯇ ꯍꯥꯏꯔꯝꯃꯣ Anh Buffon ngầm rồi. Yeskulgi Buffon. Okay ꯕꯣꯜ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯌꯦꯡꯕꯗꯕꯨ ꯈꯪꯉꯣꯏ ꯁꯤ ꯂꯩ ꯂꯥꯎ ꯕꯣꯜ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯀꯣ Okay ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯁꯤ
ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯝ ꯀ꯭ꯂꯤꯞ ꯄꯥꯏꯕꯗꯣ ꯐꯥꯔꯤ ꯀꯟꯅ ꯐꯥꯔꯤ ꯁꯣꯝꯗ ꯕ꯭ꯔꯣ ꯄꯔꯃꯦꯁꯣꯔ ꯗꯒꯤ ꯁꯤ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯦꯅꯥꯎꯟꯁꯃꯦꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯟꯅꯔ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯃ ꯇꯧꯈꯤꯅꯤꯀꯣ ꯑꯗꯨꯐꯥꯎ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅ ꯇꯥꯔꯦ ꯂꯥꯎꯅ ꯍꯥꯏꯕꯤꯔꯣ ꯑꯩ ꯃꯤꯡ ꯕꯤꯗꯤꯀꯔ ꯀꯧꯋꯦ ꯑꯩ ꯑꯋꯥꯡꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯣꯝ ꯏꯔꯥꯡꯁꯨ ꯊꯣꯛꯄꯒꯤ ꯍꯧꯖꯤꯛ ꯆꯦꯟꯕꯗ ꯆꯠꯄꯁꯦ ꯀꯩꯅꯣꯁꯨ ꯈꯔ ꯇꯥꯅꯤꯡꯉꯦ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯅꯪ ꯀꯅꯥ ꯑꯗꯣꯝꯗꯤ ꯀꯅꯥ ꯌꯥꯎꯒꯦ ꯄꯨꯟꯅ ꯑꯗꯨꯝ ꯍꯟꯃꯤꯟꯅꯔꯛꯄ꯭ꯔꯣ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯕꯣꯜꯒ ꯁꯥꯟꯅꯗꯕꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯆꯍꯤ 9-10 ꯁꯨꯔꯦꯕ ꯁꯥꯟꯅꯗ꯭ꯔꯦꯕ ꯉꯁꯤ ꯇ꯭ꯔꯦꯠ ꯍꯥꯎꯁꯇ ꯁꯨꯃꯥꯏꯅ ꯁꯥꯟꯅꯁꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯌꯥꯎꯅꯤꯡꯗꯅ ꯊꯑꯣꯏꯅ ꯂꯥꯛꯄꯅꯦ ꯏꯃꯥꯟꯅꯕꯒꯤ ꯕꯨꯠꯀ ꯂꯧꯔꯒ ꯑꯗꯒꯤ ꯉꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯏꯚꯦꯟꯗ ꯊꯦꯡꯅꯕꯒ ꯁꯤꯗ ꯊꯦꯡꯅꯕꯒ ꯈꯦꯠꯅꯕ ꯈꯤꯇꯪꯗꯤ ꯂꯩ ꯍꯥꯏꯗꯤ ꯏꯚꯦꯟꯗꯅ ꯑꯃꯨꯛ ꯂꯩꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯅ ꯃꯌꯥꯝ ꯈꯦꯝꯆꯟꯗ꯭ꯔ ꯑꯗꯨꯒ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯃꯣꯔꯅꯤꯡ ꯍꯦꯛ ꯍꯧꯒꯠꯄꯒ ꯑꯗꯨꯝ ꯑꯩ ꯕ꯭ꯔꯤꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯁ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯉꯝꯗꯕꯗꯣ ꯉꯁꯤ ꯇꯛ ꯍꯧꯒꯠꯄꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯁꯥꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯊꯪ ꯂꯣꯏꯁꯤꯜꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯉꯁꯤ ꯏꯚꯦꯟꯁꯨ ꯂꯩꯕꯒꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯨꯠꯇꯣ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯅꯣꯡꯉꯥꯟꯕꯗꯩ ꯑꯗꯨꯝ ꯑꯗꯩ ꯃꯊꯪ ꯊꯕꯛꯁꯨ ꯖꯔ ꯆꯠꯂꯦ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯦ ꯊꯕꯛꯁꯨ ꯑꯝꯇ ꯆꯤꯊꯔꯝꯗ꯭ꯔꯦ ꯇꯨ ꯂꯤꯁꯁꯨ ꯑꯝꯇ ꯆꯤꯊꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯌꯥꯝꯁꯨ ꯄꯨꯟ ꯐꯪꯉꯦ ꯕꯣꯜꯁꯨ ꯐꯖꯅ ꯁꯥꯟꯅꯔꯦ ꯑꯗꯩ ꯏꯟꯖꯥꯡꯁꯨ ꯌꯥꯝ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯦ ꯃꯦꯟꯂꯤ ꯃꯦꯟꯇꯔꯅꯤꯒꯁꯨ ꯎꯅ ꯐꯪꯉꯦ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯔꯦ ꯌꯥꯝ ꯊꯤ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯆꯤꯃ ꯃꯪꯂ ꯑꯩ ꯂꯥꯏꯟ ꯀꯥꯏꯔꯒ ꯂꯥꯛꯏ ꯂꯥꯏꯟ ꯌꯦꯡꯉ ꯂꯥꯛꯇꯦ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ ꯑꯩꯒꯤ ꯃꯤꯡ ꯂꯟꯆꯦꯟꯕ ꯀꯧꯏ ꯑꯩ ꯕꯁꯄꯣꯟꯗꯅꯤ ꯉꯁꯤꯒꯤꯗꯤ ꯂꯥꯎꯅ ꯍꯥꯏꯔꯣ ꯇꯥꯗꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯛ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯣꯔꯅꯤꯡꯒꯤ ꯃꯨꯠꯇꯩ ꯍꯧꯔꯛꯀꯦꯕ ꯑꯩꯒꯤ ꯑꯍꯥꯟꯕꯗꯤ ꯃꯣꯔꯅꯤꯡꯁꯦ ꯑꯩꯒꯤ ꯉꯔꯥꯡꯗꯩ ꯐꯣꯟꯒꯤ ꯗꯤꯁꯄ꯭ꯂꯦ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯐꯣꯟꯒꯤ ꯗꯤꯁꯄ꯭ꯂꯦ ꯌꯥꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯗꯩꯗꯤ ꯃꯣꯔꯅꯤꯡ ꯑꯩꯒꯤ ꯇꯨ ꯗꯨ ꯂꯤꯁ ꯇꯧꯒꯗꯕ ꯈꯤꯇꯪ ꯀꯥꯏꯔꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯦꯠ ꯀ꯭ꯂꯥꯁ ꯌꯦꯡꯒꯗꯕ ꯈꯣꯠꯀꯗꯕꯗꯣ ꯀꯥꯏꯔꯦꯕ ꯉꯁꯤ ꯏꯚꯦꯟꯠ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯏꯅꯔꯖꯤꯗꯣ ꯑꯗꯨꯝ ꯋꯥꯡꯉ ꯂꯩꯈ꯭ꯔꯦꯕ ꯍꯥꯟꯅꯗꯒꯤ ꯑꯗꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗꯤ ꯑꯃꯐꯥꯎ ꯁꯣꯏꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯏꯕꯁꯤ ꯑꯗꯨꯝ ꯏꯌꯦꯕ ꯑꯗꯩ ꯃꯦꯗꯤꯇꯦꯁꯟꯁꯦ ꯑꯩ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯅꯨꯡꯗꯥꯡꯗ ꯇꯧꯕ ꯑꯌꯨꯛꯇ ꯇꯧꯕ ꯍꯥꯏꯕꯗꯤ ꯂꯩꯇꯕ ꯑꯩꯒꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯈꯤꯇꯪ ꯏꯪ ꯆꯤꯛꯄꯗꯣ ꯑꯗꯨꯗ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯈꯤꯇꯪ ꯊꯦꯡꯉꯦ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯕꯠ ꯂꯥꯏꯛ ꯐꯨꯜ ꯏꯅꯔꯖꯤꯗꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯌꯥꯎꯅꯤ ꯈꯣꯠꯂꯅꯤ ꯑꯗꯩ ꯕ꯭ꯔꯣ ꯃꯌꯥꯝ ꯊꯦꯡꯅꯕꯅ ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯆꯥꯎꯔꯤ ꯆꯦꯟꯕꯁꯨ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯣꯜꯁꯨ ꯍꯩꯇꯦ ꯑꯗꯣ ꯑꯗꯨꯝ ꯈꯪꯗꯦ ꯏꯅꯔꯖꯤꯅ ꯋꯥꯡꯕꯅꯤ ꯑꯗꯨꯝ ꯕꯣꯜ ꯈꯔ ꯁꯦꯞ ꯇꯧꯒ꯭ꯔꯦ ꯁꯦꯞꯁꯨ ꯇꯧꯒ꯭ꯔꯦ ꯄꯪꯀꯥꯎꯗꯨ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯀꯅꯥꯅꯣꯝꯁꯨ ꯅꯦꯠꯈꯤꯕꯅꯦ ꯑꯗꯨꯒꯤ ꯑꯩ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯅꯤꯡꯖꯪ ꯇꯣꯄꯤꯛꯅꯤꯀꯣ ꯑꯩ ꯉꯥꯡꯉꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯍꯥꯏꯔꯁꯦꯕ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯁꯤ ꯃꯥꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯃꯌꯥꯝꯁꯨ ꯌꯦꯡꯉꯛꯏꯅꯦꯕ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯍꯦꯛꯇ ꯇꯧꯋꯤꯗꯅꯀꯣ ꯃꯤ ꯌꯥꯝ ꯇꯧꯋꯤꯕ ꯁꯤꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯏꯟꯁꯤꯀ꯭ꯌꯣꯔꯤꯇꯤꯅꯦꯕ ꯌꯥꯝ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯅꯦꯕ ꯑꯩꯒꯤ ꯁꯥꯏꯠꯇ ꯀꯣꯟꯐꯤꯗꯦꯟꯁ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦꯕ ꯅꯠꯇꯦ ꯁꯪꯕ ꯃꯌꯥꯝꯗꯣ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯉꯝꯃꯛꯑꯀꯥꯟꯗꯗꯤ ꯀꯩꯅꯣ ꯑꯣꯇꯣꯃꯦꯇꯤꯀꯂꯤ ꯁꯕꯀꯣꯟꯁꯤꯌꯁꯁꯦ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯂꯩꯈꯤꯗꯣꯏꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯗꯦꯗꯅ ꯕꯗꯦꯟ ꯃꯤꯂꯤꯅꯤꯌꯔ ꯑꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯤꯂꯤꯅꯤꯌꯔ ꯍꯥꯏꯁꯤꯗꯕꯨ ꯃꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯤ ꯂꯩꯔꯣꯏꯗꯅ ꯁꯣ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯁꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯄꯤꯟ ꯄꯣꯏꯟ ꯇꯧꯗꯣꯏꯅꯦꯕ ꯈꯪꯗꯣꯏꯅꯦꯕ ꯃꯥꯏ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯁꯦ ꯃꯤ ꯃꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯥ ꯑꯗꯨ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯗꯣꯏꯅꯦ ꯉꯁꯤ ꯈꯪꯉꯦꯅ ꯁꯕꯀꯣꯟꯁꯤꯌꯁꯂꯤ ꯍꯌꯦꯡ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯕꯀꯣꯟꯁꯤꯌꯁꯂꯤ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯪꯂꯤꯁ ꯍꯩꯇꯕꯅ ꯏꯪꯂꯤꯁ ꯅꯝꯐꯨꯗ ꯉꯥꯡꯉ ꯁꯕꯀꯣꯟꯁꯤꯌꯁꯂꯤ ꯇꯧꯕ ꯁꯕꯀꯣꯟꯁꯤꯌꯁꯂꯤ ꯌꯥꯖꯔꯛꯑꯅꯦꯕ ꯑꯣꯇꯣꯃꯦꯇꯤꯛꯇꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯦꯁꯀꯤꯗꯤ ꯈꯪꯍꯧꯔꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯩ ꯀꯩꯗꯧꯔꯅꯤ ꯑꯩꯒꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄꯣꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯈꯤꯇꯪ ꯊꯛꯄ ꯁꯤ ꯈꯤꯇꯪ ꯂꯩꯕ ꯁꯤ ꯀꯩꯗꯧꯔꯦ ꯑꯩ ꯀꯣꯟꯐꯤꯗꯦꯟꯁ ꯐꯤꯜ ꯑꯣꯏꯔꯝꯅꯦꯕ ꯀꯣꯛ ꯐꯕ ꯌꯥꯗ꯭ꯔꯦ ꯃꯤ ꯃꯃꯤꯠꯇ ꯌꯦꯡꯕ ꯔꯥꯏꯠ ꯑꯗꯨꯒ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯎꯠꯄ ꯌꯥꯗꯦ ꯈꯨꯠꯁꯤ ꯍꯥꯏꯒꯗꯕꯅꯦ ꯕꯠ ꯗꯦꯟ ꯃꯥꯏꯗ ꯍꯝꯖꯤꯜꯂꯛꯑꯕ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯅꯤ ꯁꯨꯝ ꯈꯪꯗꯧꯔꯕꯅꯦꯕ ꯐꯥꯔꯁ ꯃꯤꯠꯇ ꯑꯗꯣ ꯏꯝꯄꯣꯔꯇꯦꯟ ꯕꯤꯖꯤꯅꯦꯁ ꯃꯤꯠꯇ ꯆꯠꯂꯒꯗꯤ ꯁꯤ ꯃꯤꯁꯤ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯦ ꯀꯩꯗꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯈꯤꯗꯣꯏꯅꯦꯕ ꯀꯩꯝ ꯎꯠꯄ ꯌꯥꯗꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯉꯦꯗꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯕ꯭ꯔꯣꯅ ꯍꯪꯉꯛꯄ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉ ꯄꯣꯏꯟ ꯊꯦꯜꯂꯛꯏꯅꯤꯀꯣ ꯑꯦꯛꯖꯦꯛ ꯂꯣꯏ ꯅꯤꯡꯁꯤꯡꯗꯕꯅꯤꯅ ꯕ꯭ꯔꯣ ꯔꯣꯃꯤꯌꯣ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯩꯁꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯔꯣꯃꯤꯌꯣ ꯑꯩꯁꯦ ꯉꯁꯤꯒꯤ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯈꯤꯕ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯍꯥꯏꯔꯒꯗꯤ ꯉꯁꯤ
ꯁ꯭ꯋꯤꯃꯤꯡꯒꯤ ꯁ꯭ꯇꯤꯛ ꯑꯃ ꯈꯪꯍꯧꯋꯦ ꯁ꯭ꯋꯤꯃꯤꯡ ꯑꯣꯏꯔꯦ ꯏꯁꯥ ꯂꯣꯏꯁꯟꯖꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯏꯔꯣꯏꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯑꯗꯣ ꯅꯝꯗꯅꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡꯁꯨ ꯐꯅꯌꯥꯝ ꯊꯛꯆꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯊꯛꯑꯕ ꯉꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯕꯣꯜ ꯁꯥꯟꯅꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯄꯨꯟꯅꯁꯨ ꯍꯔꯥꯎꯃꯤꯟꯅꯔꯦ ꯑꯗꯨꯒꯤ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯩ ꯃꯤꯡ ꯄ꯭ꯔꯣꯐꯦꯁꯣꯔ ꯑꯩ ꯀꯣꯏꯔꯤꯉꯩꯗꯒꯤꯅꯦ ꯑꯩꯅ ꯁꯤ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯕꯣꯜ ꯁꯥꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯩꯕ ꯍꯩꯇꯕ ꯑꯗꯨꯝ ꯇꯧꯔꯒ ꯅꯝꯐꯨꯗ ꯆꯦꯟꯕ ꯆꯦꯟꯈ꯭ꯔꯦ ꯈꯨꯕꯣꯝꯁꯨ ꯃꯊꯤꯐꯥꯎ ꯊꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯑꯗꯨ ꯂꯣꯏꯔꯒ ꯁ꯭ꯋꯤꯃꯤꯡ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯨꯛ ꯆꯥꯁꯤꯟꯕꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯔꯁꯦꯜ ꯑꯩ ꯀꯩꯅꯣꯗꯩꯅꯤ ꯀꯣꯡꯄꯥꯜꯗꯩꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯗ ꯂꯤꯇꯔ ꯍꯥꯎꯁ ꯌꯥꯎꯔꯤꯁꯦ ꯑꯦꯔꯥꯎꯟ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯐꯥꯔꯦꯕ ꯑꯗꯣ ꯐꯥꯖꯕꯩ ꯋꯥꯅꯤ ꯀꯩꯅꯣꯗꯤ ꯄꯨꯔꯥ ꯒꯦꯞ ꯂꯩꯔꯨꯔꯦꯕ ꯄꯨꯔꯥ ꯕ꯭ꯔꯦꯛ ꯑꯃ ꯂꯩꯕ ꯑꯩꯒ ꯌꯥꯎꯕꯒ ꯑꯦꯔꯥꯎꯟ ꯋꯤꯛ ꯑꯃꯃꯨꯛ ꯑꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯊꯣꯛꯈ꯭ꯔꯤꯁꯦ ꯏꯔꯥꯡ ꯍꯧꯈ꯭ꯔꯤꯁꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔ ꯄꯨꯔꯥ ꯍꯞꯇꯥꯃꯨꯛꯁꯤ ꯅꯨꯡꯉꯥꯏꯔꯝꯃ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯋꯥꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯝ ꯐꯤꯖꯤꯀꯦꯜꯂꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯕ ꯏꯚꯦꯟ ꯑꯝꯇ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯕ꯭ꯔꯗꯔ ꯊꯦꯡꯅꯔꯦ ꯕ꯭ꯔꯗꯔ ꯃꯦꯁ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯕ꯭ꯔꯗꯔ ꯍꯦꯔꯥꯃꯅꯤ ꯊꯦꯡꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯍꯥꯏꯗꯤ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯗꯔꯅ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯂꯣꯏꯔꯀꯥꯟꯗ ꯇꯛ ꯊꯤꯟꯖꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯃ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯐꯥꯎꯖꯩ ꯉꯁꯤ ꯑꯩ ꯉꯁꯤꯁꯦ ꯀꯩꯅꯣ ꯁꯤꯔꯝꯗꯣ ꯑꯩ ꯉꯁꯥꯏꯁꯦ ꯊꯣꯛꯂꯛꯄꯗꯀꯣ ꯑꯩ ꯀꯦꯂꯦꯟꯗꯔ ꯑꯃ ꯂꯩ ꯀꯦꯂꯦꯟꯗꯔꯁꯦ ꯀꯩꯅꯣꯅꯦꯕ ꯀꯦꯂꯦꯟꯗꯔꯁꯦ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯏꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯋꯤꯁꯗꯝ ꯀꯩꯅꯣꯁꯦ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯉꯁꯤꯁꯦ ꯑꯩ ꯀꯨꯏꯔꯕ ꯍꯥꯡꯗꯕ ꯃꯃꯥꯡꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯃꯨꯛ ꯐꯥꯔꯦꯕ ꯍꯥꯡꯗꯕ ꯑꯗꯣ ꯉꯁꯤꯁꯦ ꯍꯥꯡꯀꯥꯟꯗ ꯌꯥꯝ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗ ꯉꯁꯤ ꯃꯦ 22ꯅꯤꯀꯣ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯃ ꯄꯨꯔꯛꯄꯅꯦ S is the company, so you become. Therefore, it is said, tell me your company, I shall tell you what you are. ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯤꯕꯨꯗꯤ ꯍꯥꯟꯅꯕꯨꯗꯤ ꯈꯪꯈ꯭ꯔꯕ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯅꯪ ꯅꯃꯥꯟꯅꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯪ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯉꯁꯤꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯞ ꯆꯥꯅ ꯊꯦꯡꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯗꯤꯞꯂꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯃꯦꯁ ꯍꯥꯏꯕꯗꯣ ꯑꯩ ꯄꯥꯏꯔꯝꯗꯥꯏꯗꯤ ꯌꯥꯝ ꯗꯥꯎ ꯌꯥꯗꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯌꯥꯝ ꯂꯩꯀꯣ ꯏꯁꯥꯒꯤꯁꯨ ꯑꯗꯣ ꯑꯩ ꯀꯔꯤꯝ ꯈꯟꯗꯕꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯩꯊꯣꯛꯏꯁꯦ ꯑꯩ ꯑꯣꯚꯔꯀꯝ ꯇꯧ ꯉꯝꯃꯤꯅ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯒ꯭ꯔꯦꯠꯐꯨꯜ ꯌꯥꯝ ꯑꯣꯏꯔꯦ ꯃꯌꯥꯝꯁꯨ ꯄꯨꯜꯂꯦ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯑꯐꯕ ꯀꯩꯅꯣ ꯑꯣꯏꯖꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯤꯁ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯃꯥꯏꯀꯦꯜ ꯀꯧꯋꯦ ꯂꯩꯐꯝ ꯅꯝꯕ꯭ꯔꯥ ꯀꯣꯡꯄꯥꯜꯗꯒꯤꯅꯦ ꯉꯁꯤꯁꯦ ꯑꯦꯅꯔꯖꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯁꯦ ꯂꯥꯏꯐꯀꯤ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯊꯦꯡꯅꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯔꯥ ꯀꯣꯛꯁꯦ ꯈꯔ ꯋꯥꯡꯈꯠꯂꯨꯔꯦ ꯍꯥꯏꯇꯥꯔꯦ 90 ꯗꯦꯖ ꯆꯦꯂꯦꯟꯖ ꯆꯥꯏꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯉꯩ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯨꯠꯕꯣꯜꯒꯤ ꯀꯩꯅꯣꯝꯃ ꯁꯤꯟꯅꯤ ꯈꯣꯠꯅꯤ ꯍꯥꯏꯁꯦ ꯑꯩ ꯍꯔꯥꯎꯔꯦꯕ ꯀꯩꯅꯣꯗꯤ ꯄꯨꯜꯂꯨꯔꯒꯗꯤ ꯑꯦꯅꯔꯖꯤ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯐꯤꯜ ꯇꯧꯕ ꯉꯝꯃꯅꯤꯁꯦ ꯑꯩ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯕꯣꯜꯗꯤ ꯁꯥꯟꯅꯕꯗꯤ ꯅꯥꯕ ꯈꯣꯠꯄꯅꯤ ꯌꯥꯎꯔꯣꯏ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯀꯩꯅꯣ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯍꯔꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯑꯗꯨꯒꯤꯗꯤ ꯈꯜꯂꯒ ꯍꯔꯥꯎꯔꯒꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯅ ꯀꯩꯅꯣꯗ ꯁꯤꯆꯨꯋꯦꯁꯟꯗꯨ ꯈꯔ ꯀꯩꯅꯣ ꯇꯧꯗꯕꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩ ꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯔꯤꯁꯦ ꯑꯗꯨ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯁꯥꯟꯅꯒꯦꯅ ꯕ꯭ꯔꯗꯔ ꯍꯣꯏꯒ ꯉꯥꯏ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯟꯅꯍꯧꯗ꯭ꯔꯒꯁꯨ ꯃꯄꯨꯡ ꯐꯥꯎꯗ꯭ꯔꯒꯁꯨ ꯊꯦꯡꯅꯕꯒꯤ ꯃꯔꯨꯑꯣꯏꯅꯗꯤ ꯑꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯜꯂꯒ ꯄꯨꯂꯞ ꯂꯦꯡꯃꯤꯟꯅꯔꯒ एनर्जी ꯐꯤꯜ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯈꯛꯀꯤꯅꯦꯕ ꯑꯩꯅ ꯉꯁꯤ ꯂꯥꯛꯅꯤꯡꯉꯤꯁꯦ ꯁꯤꯗ ꯑꯗꯨꯅꯦ ꯑꯗꯨ ꯁꯤ ꯐꯪꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯍꯨꯝꯁꯦ ꯐ꯭ꯔꯦꯟꯅꯦꯕ ꯕ꯭ꯔꯗꯔꯒꯤ ꯑꯍꯥꯟꯕ ꯑꯩꯗꯤ ꯃꯥꯁꯇꯔ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯌꯥꯎꯈꯤꯕ ꯑꯗꯨ ꯍꯦꯛ ꯌꯥꯎꯗꯕꯗꯤ ꯑꯩ ꯑꯗꯨꯝ ꯕ꯭ꯔꯗꯔ ꯑꯩ ꯀꯣꯏꯁꯟ ꯇꯧꯗ꯭ꯔꯦꯕ ꯑꯩ ꯁꯤꯗ ꯌꯥꯎꯔꯅꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯏ ꯕ꯭ꯔꯗꯔ ꯌꯥꯎꯔꯒꯦ ꯑꯗꯩ ꯕ꯭ꯔꯣꯅꯟꯒ ꯇꯧꯔꯒ ꯃꯥ ꯀꯟꯇꯦꯛ ꯇꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯋꯤꯊꯤꯟ 1 ꯋꯤꯛꯇ ꯑꯗꯨꯝ ꯑꯩ ꯌꯥꯎꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯕ꯭ꯔꯗꯔꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯖꯦꯅꯤꯟ ꯑꯣꯏꯕꯅ ꯀꯩꯅꯣ ꯖꯦꯅꯤꯟ ꯅꯠꯇꯕꯅ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯁꯤꯗꯤ ꯏꯟꯁꯇꯤꯡꯅꯦꯕ ꯁꯤ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯐꯥꯎꯕ ꯉꯝꯅꯦꯕ ꯁꯤꯗꯤ ꯒꯠ ꯐꯤꯂꯤꯡꯅꯦꯕ ꯁꯤꯗꯤ ꯁꯤ ꯄꯣꯠꯁꯤ ꯖꯦꯅꯤꯟꯅꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯩ ꯁꯤꯗꯤ ꯑꯩ ꯌꯥꯎꯗꯕ ꯌꯥꯗꯦ ꯀꯣꯟꯁꯤꯌꯁꯂꯤ ꯉꯁꯤ ꯑꯗꯨꯁꯨ ꯑꯦꯆꯤꯞ ꯇꯧꯔꯦꯀꯣ ꯑꯃꯔꯣꯝꯗ ꯑꯗꯩ ꯕ꯭ꯔꯣ ꯍꯣꯏꯒ ꯄꯨꯟꯃꯤꯟꯅꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯗꯤꯅꯔꯒꯨꯝꯕꯒ ꯆꯥꯕꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯗꯨꯝ ꯁꯕꯀꯣꯟꯁꯤꯌꯁꯂꯤ ꯑꯗꯨꯝ ꯐꯥꯎꯈꯤꯕꯗꯨꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯁꯤꯁꯨ ꯑꯃꯨꯛꯇꯪ ꯆꯪꯒꯦꯅ ꯈꯜꯂ ꯂꯩꯔꯝꯕꯅꯦ
ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯣ ꯑꯐꯇꯔ 1 month ꯑꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯅꯦ ꯈꯣꯡꯂꯩ ꯊꯦꯠꯄꯗꯒꯤ ꯑꯗ ꯉꯁꯤꯁꯦ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯃ 7 playꯗ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯉꯁꯤ ꯑꯗꯨꯁꯦ ꯑꯩꯁꯦ ꯑꯅꯤꯁꯦ ꯈꯟꯖꯥꯟꯅꯔꯝꯕꯅꯦꯕ ꯑꯗꯩ ꯑꯩ ꯁꯤ ꯆꯠꯂꯒꯦꯅ ꯑꯗꯨꯝ ꯑꯩ ꯁꯤ ꯂꯥꯛꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯥꯏꯞꯁꯤꯗꯤ ꯌꯥꯝ ꯐꯤꯜ ꯒꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯐꯤꯜ ꯒꯨꯗꯀꯤ ꯚꯥꯏꯞꯁꯤꯗꯤ ꯐꯖꯅ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯇꯩꯗꯤ ꯇꯣꯛꯈ꯭ꯔꯒꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯁꯤꯗ ꯂꯩꯅ ꯑꯗꯨꯝ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯨ ꯂꯥꯛꯑꯦꯀꯣ IPꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯁꯤꯡꯒꯤ ꯀꯩꯅꯣ ꯒꯨꯗ ꯅ꯭ꯌꯨꯁ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯁꯤꯗ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃꯈꯛ ꯕ꯭ꯔꯣ ꯍꯣꯏ ꯃꯌꯥꯝꯒ ꯂꯩꯕꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯐꯪꯉꯤ ꯑꯗꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯅꯈꯤꯕꯗꯣ ꯉꯁꯥꯏ ꯇ꯭ꯔꯦꯗꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯕ꯭ꯔꯣ ꯍꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯏꯟꯄꯨꯠꯁ ꯃꯆꯥ ꯃꯆꯥ ꯄꯤꯔꯤꯁꯤꯗ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯥꯟꯅꯖꯕ ꯃꯇꯦꯡ ꯃꯇꯦꯛ ꯂꯩꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯐꯤꯜ ꯒꯨꯗ ꯑꯇꯩ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯇ꯭ꯔꯦꯠ ꯅꯨꯡꯒꯤꯁꯨ ꯅꯠꯇꯦ ꯇ꯭ꯔꯦꯠ ꯍꯥꯎꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯂꯦꯞꯄꯤꯒ ꯑꯗꯨꯝ ꯐ꯭ꯂꯣ ꯑꯝꯗ ꯇꯞꯄꯒꯁꯨ ꯇꯞꯅ ꯑꯗꯨꯝ ꯏꯟꯅꯕꯤꯌꯣꯕꯀꯣ ꯑꯩ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯐꯤꯜ ꯒꯨꯗꯀꯤ ꯄꯣꯠꯁꯤꯃꯗ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯠ ꯍꯥꯎꯁꯇ ꯂꯩꯕ ꯇ꯭ꯔꯦꯠꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯆꯩꯀꯣ ꯑꯗꯨ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯃꯇꯝꯗꯨ ꯂꯧꯈꯤꯕ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯈꯤꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯅ ꯑꯗꯨꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏ ꯑꯗꯨꯒ ꯑꯔꯖꯨꯟ ꯃꯥꯅ ꯑꯩꯉꯣꯟꯗ ꯇ꯭ꯔꯦꯗꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅ ꯇꯥꯛꯄꯤꯔꯛꯈꯤꯕꯁꯦ ꯃꯥꯁꯦ ꯃꯌꯥꯝꯅ ꯁꯤꯒꯤ ꯂꯦꯚꯦꯜꯗ ꯂꯥꯛꯏꯁꯦ ꯃꯥꯒꯤꯁꯨ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯈꯤꯕꯗꯣꯀꯣ ꯁꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯌꯥꯝ ꯍꯦꯟꯅ ꯆꯪꯉꯛꯑꯒꯗꯤ ꯉꯝꯗ꯭ꯔꯤꯐꯥꯎ ꯇꯣꯛꯄꯤꯒꯅꯨꯀꯣ ꯆꯪꯉꯛꯑꯒꯗꯤ ꯉꯝꯗ꯭ꯔꯤꯐꯥꯎ ꯇꯣꯛꯄꯤꯒꯅꯨ ꯃꯅꯤ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤꯀꯣ ꯕꯠ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯁꯤꯒꯤ ꯂꯦꯚꯦꯜ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯈꯤꯇꯪ ꯑꯦꯛꯁꯇ꯭ꯔꯥ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯑꯦꯛꯁꯇ꯭ꯔꯥꯗꯣ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯔꯨꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯨꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯃꯥꯏꯅ ꯂꯥꯛꯎꯅ ꯇꯥꯛꯄꯩ ꯋꯥꯅꯦꯕ ꯈꯤꯇꯪ ꯒꯥꯏꯗꯦꯟꯁ ꯑꯃ ꯄꯤꯕꯩ ꯋꯥꯅꯦꯕ ꯂꯝꯕꯤ ꯁꯝꯖꯜꯂꯛꯄꯩ ꯋꯥꯏꯅꯦ ꯂꯝꯕꯤꯗꯣ ꯈꯤꯇꯪ ꯁꯝꯖꯟꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇ ꯍꯥꯏꯖꯔꯤꯁꯦ ꯖꯁ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯔꯦꯁꯤꯄꯤ ꯍꯥꯏꯗꯣ